Ngasidagi self-enumeration ge process haubaga loinana September amatagi house listing tauba hauragani hairiba asida miyamna cooperation pibiganu haina JFT gi maikaidagi miyamda appeal taurakli census operation gi mayokta khwaramban kaithel ge potpham fambi nupi singna sintha leptuna kaithel asida pangthokhiba mifam amada wafam asi JFT gi secretary organization Longjam Ratan Kumar na phongdokhibani mahakna hai JFT na तालिब डिमांड से कुमजा लिसिंग अमगा चमापन यांखै माथोई के सेंसस डाटा दा युमफम ओइरगा एनआरसी अपडेट तौबियु मदुगी मतुंगदा सेंसस ऑपरेशन चथबियु हाइबने डिमांड से गवर्नमेंट ऑफ इंडिया मणिपुर लेंगाक रजिस्ट्रार जनरल ऑफ इंडिया अमदे मणिपुर की गवर्नर दा मेमोरेंडम ओइना पिसिनख्रबने JFD ना चंगसिलक्लिबा इहवसे लोगी मीटिंग दसु यामना कॉन्स्टिट्यूशनल ओइबा अमने Maramdi Indian Constitution gave Foreigners Act 1946, Citizenship Act 1955, Immigration and Foreigners Act 2025 ki matung inda Indian Territory manungda foreigners sing lainga ki ayaba yaudana changlakpa yade haibase mayek sengna yauraba wafamni asigumba miyamgi yamna chumba dimana se state amadi central laingakna tabidaba haibase yamna laibak thiba amane Foreigner Khandok Piu Haiba demand ase ngase ngarang khakta talakpa demand natte kumza lising amaga chamapan marifuda Manipur lenga ka point tara taruk yauba MOU ama khudiyek pina khiba laikhrabane madugi matung kumza lising amaga chamapan mariputara marida MOU adu amuk hanna reaffirm tawkhibane asuk kuiraba matam asi fauba matam ge palamba lengakna political will yaudabadage ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯂꯝꯗꯕꯅꯤ ꯃꯁꯤꯒꯤ ꯆꯩꯊꯦꯡ ꯍꯥꯏꯕꯕꯨ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦ ꯑꯍꯨꯝꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯍꯣꯝꯂꯦꯟ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯅꯤ ꯂꯥꯟ ꯑꯁꯤ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯔꯥꯡꯅꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯁꯦꯟꯁꯁ ꯑꯣꯄꯔꯦꯁꯟ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯧꯔꯥꯡꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡꯅꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯊ꯭ꯔꯦꯠ ꯄꯤ ꯍꯥꯏꯕ ꯈꯪꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤ ꯗꯤꯇꯦꯛ ꯇꯧꯅꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃꯠꯇ ꯄꯨꯊꯣꯛꯇꯕꯁꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ Ngasidagi haukraba self enumeration gi process asida yelho furup amatana respond tobigano loinana September amadagi haugadoriba house listing asida paktakna non cooperation movement chathabiyu JFT nasu telaba matam asida angamba pangal sizinaduna census operation asi thingani karigumba aranba census data da yumfam oiraga delimitation torokpa tarabade Lamdam asigi yelho furupumnamak kangkhul mutkragani haibase aikhoi khangminase census operation asida enumerator natraga supervisor oina thabak tawgadoriba lainga ki employees singsu phurupki amade tungi mirolgi khallaga census operation gi process asidagi thaptok piu Karigumba laibak miyangi ihauda phatanungda thoklabadi madugi tekchak masa na pujagadabani haina mahakna cheksinwa thamkhe Koigi oiba sit yellow missing ki mayamama manggadaba leibanina in any case in anyhow by hook or by crook akoina census thinggadabani haibse leibak miyamna khaminase mayam punna huminase miyamna ngamdaba leitabani aduna akoi house listing lakuma tamda non cooperation je akoi phajana chathasi aduga nungsizaraba lamdamsigi government ki employee oiriba enumerator oigadaba supervisor oigadaba census ki process ta yawi rakadaba government ki employee khuding maruina indigenous miyam khuding handaki census se koi ki mitop khandok dana tawgragadi isagi khongda thangna yansin jabani haibase khangbi baga loinana government ki employee oiraga su adugumba census ki duty do adudagi lapthokna leibiu karigumba leitragadi leibak miyamna haurakpa ihauda nakoi da tholakpa phatta nungda do nakoi na sana dai pujagadabani